ꯖꯧꯖꯥꯡ ꯇꯦꯛꯇ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯂꯥꯟꯗꯥꯔꯛꯈ꯭रे ꯑꯃ ꯁꯣꯛꯂꯦ ngasi numit yung matung pung taraganithoi khara helakpada none district ki manung chanba jawjang tekta khulgi miyoi singna law sudana leiringai da sakhangdaba khulai paiba singna nongmai kapselakpadagi miyoi ama soktuna laikana khre hairi soklaba miyoi adugi mamingna nojang kawi jawjang tek khuldagi ni khulai paiba sing aduna nongmai kapselakhiba aduda mahaki khut amasung thabaki sarukta nongmaina panduna sokhi adubu kaya yamna serious oibagi haibadudi khangba ngamdri mafam asi kuki lalhauba singna hanadagi su control tawraga leiba area ni ngasi khulasigi miyoi singna labukta law suduna leiringai da kuki militeni chingnaba singna attack adu chatharakibani thawdog aduda labukta thabak suduna leiriba miyoi ayamba mathwai hingnaba lanjenakhi adubu nohajangna khut amasung thabakta nongmaina panduna sokhibani jawjang tek hariba khulasi imphal khopum lambigi sarukta leiba none district ki area amani hairiba jaga simakta da 18 suba Assam Rifles ki kangbu amasu station tawduna leiribani manak nakna Assam Rifles ki kangbu leina matau karamna attack adu chatharam khibano haiba hojik fawagi oina chap chaba khangdri Lerminsang haukip drone strike chatharakle haina mayumdagi chenthorokpada security force na nongmaina kaptuna hatkhiba security na kaptuna hatkraba Churasampur district ki Henglep sub division gi manung chanba Chongkong village tagi Lerminthang haukip michamni June 13 security force na chathakhiba operation adugi manung channa drone strike chatharakle haina mayumdagi chenthorokpada nongmaina kaptuna hatkhiba haina coalition on Kuki civil society organization Henglep na thadorok cherol amana hairi cherol asina makha tana haribana security na kaptuna hatkraba Lerminsang haukip asi helka mari leinaba anabana maram oiraga yumdagi mapan thoktana leiba misakni Lerminsang haukip security force na kaptuna hatlaba matungda puraga chatkibadagi numit adudagi mayumda halakhidre adubu khunja singna mahaki mayum mayadagi I tairaba firol sing amasung sendal phangki maram aduna thawdoga sigi matangda independent inquiry ama chathaduna mara leiba sing adu logi matung ina chairak pigadabani security force na Lerminsang haukipu lalhauba onthoknaba hotnabani hairi thawdoga sigi matangda chenariba central force ki maikaidagidi hojik fawa official statement amata tholakpa leitri adubu Manipur police ki maikaidagidi Lerminsang haukip asi militeni haibaga loinana mongondagi AK-47 rifle ama magazine ama nongmai maru explosive yauna atai polam kaya fangle hairi maraksida UKNA na thadorakpa cherol amana hairibana security force ki maikaidagi Lerminsang haukip lup asigi kedarni haina maral siribadu yumpham yaude mahak lup kamari amata leinade security force na Lerminsang haukipu faraba matungda mahaki mafi maro lauthoklaga lalhaubagi uniform sechin bikhibani loinana fake encounter da hatkibani hairi Kuki ahum Churasampur hospital da layengba yaroi haiduna zomi singna irang hauраktuna Churasampur hospital gi saruk khara mai thabaga loinana amang ata thokankhre haukiba ningthaukaaba numit ki Kangpokpi district ki leilon baifai amasung konsa khul gi marakta Kuki amasung naga group singa nongmai kapnaba thawdokta soklaba Kuki naha ahum nahal rims hospital da puraktuna layengduna leirakhiba adu nahal ahing nongyai matung pung 12 minute 10 rom tarakpa matamda akanba security gi ngak senbaga loinana rims hospital dagi puthokraba matung Churasampur hospital da makha tana layeng chathakhiba adu mafam aduda layengba yaroi haina Churasampur town da leiriba jomi kangrupna akanba irang haurakre hairi soklaba Kuki naha ahum asi Churasampur hospital da layeng liba asi yaroi Kangpokpi da pukro haina Churasampur town da mapung oina khundariba jomi singna akanba irang hauraktuna district hospital gi potchai sing thugaiduna ngarang numidang amang ata thoan batanatana hospital asigi emergency ward ki saruk kharasu mai tharamle hairi thawdoga siga mari leinena Churasampur doctors association na Churasampur district hospital maktada ngarang numidang yekhai thingaiba thokiba thawdok sing adubu akanba moongda condemn tawbaga loinana doctor sing asi healthcare professional oina leiba maramna anaba khudingmak michamni khai naidana amadi background sing yengdana ana layeng bagi thawdang lawduna lakli haina phongdokre Churasampur Doctors Association gi cherol asina hai Churasampur district hospital asi government hospital amani yumlonariba district sing dagi lakpa patient sing amadi preferent hospital ama oiba anaba sing michamni khai naidana layeng bagi thabak chathaduna lakli maram asina miyamna pukning phathabiduna hospital asigi sensitive ngaknaba amadi mafam asida ingtapa environment ama thamsi hainasu appeal tawrakli
चुराचांदपुरगी खोमनोमफाई विलेजदगी नुपी अनि मोर्फिन केजी अनिगा कोनना फागतख्रे चुराचांदपुर डिस्ट्रिक्ट की टी खोमनोमफाई विलेजदा मणिपुर पुलिसना चथखिबा एंटी नार्कोटिक ऑपरेशन अमदा नुपी अनिदगी मोर्फिन ओरमगनी हाइना चिंगनबा केजी अनिरोम फागतपा ngamख्रे हाइरी पुलिस की पावसिना हाई चुराचांदपुर पुलिस स्टेशन की पर्सनल सिंगना इंटेलिजेंस ना पिरकपा रिपोर्ट अमगी मतुंग इना टी खोमनोमफाई विलेज की तोंगान तोंगान मफम सिंगदा चथखिबा सर्च ऑपरेशन अदुदा खुल असिमक्तदा लैबा नुपी अनि होनैलिंग चही 30 अमसुंग सिनैभा चही 15 असि फाबा ngamखिबगा लोइनना नार्कोटिक ड्रग ओइना सिजनरिबा हेरोइन की महुत सिनबा याबा मोर्फिन केजी अनिरोम फागतपा ngamखि हाइरी पुलिस की सोर्स मतुंग इना हाई टी खोमनोमफाई विलेजदा चथखिबा एंटी नार्कोटिक ड्रग ऑपरेशन अदु डिस्ट्रिक्ट असिगी पुलिसना चंगसिलिबा ड्रग ट्रैफिकिंग नेटवर्क सिंग थुगाइनबा अमसुंग आइन काइना नार्कोटिक ड्रग सिंग ललोनबा सिंग थिंगनबा चथखिबा ऑपरेशन सिंगी मनुंग चनबनी हाइरी ऑफिशियल सोर्स असिना मखा तारदुना मोर्फिन हारिबा ड्रग मखल असि पेन मैनेजमेंट अमसुंग पॉलीएक्टिव केयर सिंगदा हिदाक लांगतका मरी लेनना सिजिनबगी अयाबा लोन पीरबसु आइन काइना ललोनबा असि नार्कोटिक ड्रग्स एंड साइकोट्रोपिक सब्सटेंस NDPSF की मतुंग इना लोन यादे हाइरी सर्च ऑपरेशन दा लालहौलुप अनिगी कादर अनि फारे मणिपुर पुलिस अमसुंग सेंट्रल सिक्योरिटी फोर्स सिंगना इम्फाल इसकी तोंगान तोंगान मफम दा चथखिबा काउंटर इंसर्जेंसी ऑपरेशन सिंगदा लालहौलुप अनिगी कादर अनि फाबा ngamle हाइरी पुलिस की पाव मतुंग इना ngarang इम्फाल ईस्ट डिस्ट्रिक्ट की पोरोमपाट पुलिस की मनुंग चनबा कोंगबा लाइस्ट्रम लेकाइदा चथखिबा सर्च ऑपरेशन अमदा आइना थिंख्रबा लालहौलुप KCP MFL की एक्टिव कादर नि हाइबा हाइक्रुजम हिटलर मैतै एलाइस रिसी चही 19 निंगथौखोंग मखा लेकाइ वार्ड नंबर 6 बिष्णुपुर डिस्ट्रिक्ट हाइबा मियोय असि फाबा ngamख्रे हाइरी अमरोमदा सिक्योरिटी फोर्स सिंगना डिस्ट्रिक्ट असिमकी कोंगपाल इरानफम थोंगखोंगदा चथखिबा सर्च ऑपरेशन अमदा आइना थिंख्रबा लालहौलुप सोरेपागी एक्टिव कादरनी हाइबा लौक्राकपम इबुंगो मैतै एलाइस जोन चही 92 इरोम मैज्राव ममांग लेकाइ इम्फाल वेस्ट डिस्ट्रिक्ट असिसु फाबा ngamले हाइरी सिक्योरिटी फोर्स सिंगना लालहौलुप अनिगी कादर अनि असि पोरोमपाट पुलिस स्टेशन लोगी ओइबा थबक सिंग लौखटनबा खुसिनख्रे हाइरी नगा एरियादगी म्यांमारदा पेट्रोलियम प्रोडक्ट्स यावना मखल खुदिंगमकी पोटलमसिंग पुसिनबा खुदक्तगी अथिंगबा थमले GPRN इंडो म्यांमार बॉर्डर एरियादा लैरिबा नागालैंड की एरिया सिंगदगी चाना थकनबा पोटलम यावना मखल खुदिंगमकी पोटलमसिंग म्यांमारदा पुसिनबदा खुदक्तगी अथिंगबा थमले हाइना GPRN की मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी ने थादोरकपा चेरोल अमना हाइरी चेरोल असिना मखा ताना हारिबना स्ट्रिक्ट मॉनिटरिंग अलोंग दी सो कॉल इंडो म्यांमार बॉर्डर हाइबा टाइटल मखादा थोखिबा GPRN की ऑर्डर अमदा हारिबना नागालैंड की एरियादगी मखल अमतगी पेट्रोलियम प्रोडक्ट्स अमसुंग चाना थकनबा यावना मखल खुदिंगमकी पोटलमसिंग म्यांमारदा पुसिनबदा खुदक्तगी अथिंगबा थमले लोइनना मखा ताबा ऑर्डर अमा थोक्ट्रिबा फावबा इंडो म्यांमार बॉर्डर दा नागा आर्मी सिंगना पुंग 24 चुपना अथिंगबा थमलिबा पोटचै सिंग असि पुथोक पुसिन तौब्रा हाइबदु कुपना मॉनिटर तौगनी हारिबा खोंगथांग असि बॉर्डर एरिया दा मॉनिटरिंग तौबगी थबक असि हेना कंसिन हनबगा मरी लैननी GPRN थोखिबा अतोपा ऑर्डर अमदना वांगतांगखुल रीजन एरिया दा खुदक्तगी प्रेसिडेंशियल रूल थमले खोंगथांग असि जगादुदा नॉर्मल रीजनल एडमिनिस्ट्रेशन मपुंग फाना चलाइबा ngamdabगा मरी लैनननी हेब्रोनदगी थोलखिबा चेरोल अमना हारिबना अनौबा अरेंजमेंट असिगी मतुंग इना रीजन असिगी एडमिनिस्ट्रेटिव रेस्पॉन्सिबिलिटी असि मपुंग फाना चलाइनबा प्रोविजनल अथॉरिटी की टीम अमा कंस्टिट्यूट तौरे लोइनना एडमिनिस्ट्रेशन असिदा कलेक्टिव लीडरशिप की मेंबर ओइरिबा मेजर जनरल रिटायर्ड राम कथिंग भाराबु कन्वेनर ओइना अपॉइंट तौरे ममांगी मतमदा वुंग तांगखुल रीजन असि किलो मिनिस्ट्री अमना दायित्व पुमनमक लौदुना चलाइरंबनी अदुबो हारिबा पावर असि नौना लौखटखिबा अथॉरिटी असिदा ट्रांसफर तौरे मफम अदुदा मपुंग फाबा शांति लाक्ट्रिबा फावबा हारिबा अथॉरिटी असिना मथौ तौगनी हाइरी सिविल सोसाइटी ऑर्गेनाइजेशन तरामरी की लुसिंग बसिंग अमदी जॉइंट ट्राइब काउंसिल की मिहुत सिंगा CM गा उनख्रे
Ngarang Manipurgi tongan-tonganba civil society taramarigi apunba mihutsinga Mantri Pukhridda laiba Chief Ministergi Secretariat unaduna tongan-tonganba hiram kayagi matangda wari sanakhre hairi. Unaba aduda lup taramarigi maikaidagi NRC update taunaba amasung demographic change ki high level committee da nominee ama yahonanaba wafam taksinki loinana tongan-tonganba demand kaya yawba memorandum amasu Chief Minister da pisinki hairi. Unabadu da Chief Minister na lup taramarigi mafamda phongdokhi hairibadi Manipur miyamgi hak amasung aningba apamba phangananaba sarkarna kana hotnari lup taramarina thamlakliba wafamsing asisu thabak oina pangthoknaba lengakna khanakhigani haibo wafamsu phongdokhi hairi. Amaromda Joint Tribe Council gi convener Merazau MLA Dinganglung Gamai Hanagi MP Mani Saranamai amasung Hanagi MLA W Nyuma yauna mihut kangbu amana ngarang Chief Minister ga unaduna point taruk yawba memorandum ama pisinki hairi. Unaba aduda CM gi maikaidagi Manipurda santi thazaba amasung punna chaukhatminanabagidamag government na asetpa phirep amaga loinana makha tana hotnakhigani haibagi thazaba pikhi hairi.